Kaya sida laisi kana-kanano yingu. Mathakta laisina ningthauba. Cha haidokani hai. Cha haidokani. Ningthauba mathakta ngausana leire. Aduga makhadaisina ningthauremba. Akhoi athauba nga leibagi machanupa ani niko. Ado kakagi anaba hangba laiba. Chao manunda kai khot kyong. Kari yaw kyong. Wow, chaba yam thi hai. Chaba yam thi hai. How bro? How bra? Ningthauremba how bra? Ningthauremba how bro? Ningthauremba how? How be? Cha tho is cha thak thari nei ri. Ningthauba nangdi kaigi chaningdriba moro saba adu achamba chauna achapor hoji packet to thugairo hoji kaka singjamai gi anaba hangwa laiba makhoi ani se aduga pabung sulae thauba pokpa pabung sulak pire lambi thiba wade ko pabung lak pi bada wade koi dum aha bai di khawai No. Samai na mayam koi sengmai jindai ni ko lap na lak piri ne kakagi anaba hangbane na ado so mayam da share tawjage tawjarak pani da aduga makhoi na askai kai no yam pure haba sida ai kaem pubirakano na haibane haba sen gi mating so pangbigano kaem pubirakano just lak tang lak piyo na ko da nga dai kai dagi as angur dagi ko hai dai lei dai loi yaure si pure ise me have praise aina purakta so icham cham lak piyu na haijabane pampu da pure cha gai samaina laga ahan borangani moi lai je khoyum da ko ahan bani ko ningthauba aham na tro lai se mani ko sida phaja yengo ne phaja yengo ahan ba ko sida yengo hai toro amta video da hai am toro se sida phajana toro he ngausanai da phajana hai toro tau yes hai tore kairo di ningthauremba hai toro kaka da hai toro yes sa thakbra di sab yam tawi da kaka se okay thaktar haum do ya male kakadi chaba yadre aduna noida ne aina ne aigi dabakta purok pagai do noida pijariba kaigi noi kakadi saiba yadra ne noina kha saibidradi kamai tawni mateng pangba lakpi ne aigi saiba da coffee thakpa lakpi yo coffee machine lei ahauba sidat leiba coffee machine se maya waithogi khoi coffee yompham do aduda yomba coffee do niko manaja ne haubadi naba khakha phare phamung dai di hendoktre pung de hendok tabai ni mayam na lakpi se cha haigi sira yauri ba lemon tea hai habiu haigadi haihange lemon tea sam ta haibiro ne ma haidokani ei bo lemon tea ne yam pam na thai haba wow ada chai luppaga chathari sidi hojik mayam chathabire moina lakpiraga ko aina lakpiraga chapo mayam chabire chapo mayam su pure chapo mayam su chabire aina chagadabna moina pure aina charoidabna moina chare akhoi ni onthoknaba haitare ne exchange tawna haitare sine punna hingminaba haise ko chatho spada chi how bro oh lemon tea pure to ningthauremba nangi lemon tea pure sabani ko chinga khambandana leimana hairiye cha khayam pithakla o silvia mama masado hairi cha yam pamra khangbra chinga khambandana leima haisa oh hoi ta pun ba okay cha khayam pithala age cha da natte da moi chaning bagai hayo hari ne
ทอꯑꯩꯈꯣꯏꯗꯤ ꯃꯦꯆꯤꯟ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯗꯀꯣ ꯆꯥꯁꯦ ꯍꯦꯛꯇ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯒꯩ ꯄꯤꯊꯛꯑꯒꯦꯅ ꯃꯦꯆꯤꯟ ꯑꯣꯏꯅ ꯈꯤꯜꯂꯦ 나와 투나 파로 하이리에 빌칸타 라이스람 thank you so much 빌칸타 라이스람 투나 나바 파자라게 짜타리시디 네이레 야이 파레 하이 프리오바타 토나오전 라이브 아마 레이브네 매야 마코이 라이브 또 ꯄꯨꯡ ꯀꯌꯥꯗ ꯍꯧꯗꯣꯏꯅꯣ ꯑꯝꯇ ꯍꯪꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯚ ꯍꯧꯔꯛꯑꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯑꯝꯇ ꯍꯪꯒꯦ ꯑꯩꯈꯣꯏ ꯑꯦꯗꯃꯤꯟꯗꯨꯗ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅ ꯃꯌꯥꯝ ꯑꯁꯨꯝ ꯂꯥꯏꯚ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇ ꯂꯥꯏꯚ ꯂꯥꯛꯄꯁꯤꯡꯗꯣ ꯈꯔ ꯈꯔ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯑꯅꯥꯕꯁꯤ ꯀꯌꯥꯝ ꯆꯥ ꯌꯥꯗꯦ ꯇꯨꯏꯁꯟ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯧꯗꯧꯕ ꯍꯧꯔꯝꯗꯥꯏꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯂꯥꯏꯚ ꯀꯟꯅ ꯊꯥꯔꯤ ꯌꯨꯝꯗ ꯍꯟꯗꯛ ꯅꯠꯇ꯭ꯔ ꯃꯥꯏ ꯕꯔꯊꯗꯦ ꯇꯧꯈꯤꯕꯗꯣ ꯆꯍꯤ 3 ꯊꯛꯆꯜꯂꯣ ꯃꯥ ꯑꯁꯤ ꯃꯅꯨꯡꯒꯤꯁꯤ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯑꯁꯤꯅꯤ ꯃꯥꯅ ꯅꯤꯡꯊꯧꯔꯦꯝꯕ ꯅꯩꯔꯦ ꯈꯔ ꯌꯥꯝ ꯈꯥꯛꯄꯤꯔꯝꯒꯗꯕꯅꯤ ꯀꯆꯧꯔꯤꯁꯦ ꯑꯁ ꯌꯥꯝ ꯄꯥꯝꯅ ꯆꯥꯏꯌꯦ ꯃꯅꯨꯡꯒꯤ ꯃꯣꯔꯣꯛ ꯈꯔꯤ ꯈꯔꯤ ꯇꯧꯕꯤ ꯀꯀꯥꯗꯤ ꯇꯤꯟ ꯌꯣꯜꯂꯦꯍꯦ ꯀꯀꯥꯗꯤ ꯆꯥ ꯌꯥꯗ꯭ꯔꯕꯅꯤꯅꯕꯀꯣ ꯏꯆꯥꯁꯤꯡꯅ ꯆꯥꯕꯁꯦ ꯎꯕꯗꯅꯦ ꯑꯁ ꯇꯤꯟ ꯌꯣꯜꯂꯦꯍꯦ ꯉꯥꯎꯁꯟꯅꯒꯅꯣ ꯊꯛꯊꯔꯣ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯅ ꯆꯥ ꯊꯛꯄ ꯂꯥꯛꯄꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯆꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦ ꯍꯧꯖꯤꯛꯀꯤꯁꯦ ꯆꯝꯐꯨꯠꯀꯨꯝꯕ ꯑꯩꯅ ꯆꯥꯔꯤꯁꯦꯀꯣ ꯉꯁꯥꯏꯗꯤ ꯀꯩꯅꯣ ꯆꯥꯏ ꯀꯩꯕ ꯆꯥꯍꯥꯎ ꯈꯦꯔ ꯆꯥꯏ ꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯂꯥꯏꯐ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤꯗ ꯑꯩꯗꯣ ꯍꯤꯡꯉꯤ ꯍꯥꯏꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯥ ꯃꯌꯥꯝ ꯏꯆꯟ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯪꯕ ꯂꯥꯛꯄꯤꯕꯁꯦ ꯑꯗꯨꯒ ꯑꯊꯧꯕ ꯄꯣꯛꯄ ꯄꯥꯕꯨꯡꯅꯁꯨ ꯍꯪꯕ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯂꯩꯕꯤꯔꯛꯀꯅꯣ ꯍꯥꯏꯕ ꯃꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯩꯔꯤ ꯃꯌꯥꯝꯗ ꯑꯩ ꯁ꯭ꯇꯦꯇꯁꯇ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯀꯌꯥꯝ ꯄꯨꯕꯤꯔꯛꯀꯅꯣ ꯁꯦꯟ ꯊꯨꯝ ꯀꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯄꯥꯡꯒꯗꯕꯗꯣ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯋꯥ ꯑꯅꯥꯗ ꯑꯗꯨꯝ ꯄꯥꯡꯕꯤꯌꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯁꯨ ꯑꯗꯨꯝ ꯑꯩ ꯂꯥꯏꯌꯦꯡꯕꯁꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯒ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜꯅꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯀꯣ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯗꯕꯗꯣ ꯑꯇꯣꯞꯄ ꯑꯋꯥꯕꯁꯤꯡꯗ ꯄꯥꯡꯕꯤꯌꯣ ꯍꯥꯏꯗꯣꯛꯀꯅꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯅꯅꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯩꯁꯨ ꯅꯥꯏꯌꯦ ꯆꯠꯅ ꯅꯥꯕꯅꯦ ꯏꯟꯗꯤꯔꯥ ꯂꯥꯏꯃꯌꯨꯝ ꯆꯠꯅ ꯅꯥꯕ 2011-12 ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯅꯥꯕ ꯍꯧꯔꯕꯅꯤꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯅꯝꯁꯤꯜꯂ ꯊꯝꯕꯗꯣ ꯂꯥꯏꯌꯦꯡꯕꯒꯤ ꯃꯇꯝ ꯂꯧꯗꯕꯒꯤ ꯑꯗꯨꯒꯤꯅꯤ ꯏꯁꯥꯒꯤꯁꯨ ꯃꯇꯝ ꯈꯥꯏꯗꯣꯛꯀꯗꯕꯅꯦ ꯈꯥꯏꯗꯣꯛꯇꯕꯗꯒꯤ ꯁꯣꯏꯔꯛꯏꯅꯦ ꯀꯜꯄꯅꯥ ꯕ꯭ꯔꯣꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯁꯦ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯥꯔ ꯂꯩꯖꯔꯝꯒꯦ ꯅꯥꯁꯟꯅꯔꯒ ꯅꯥꯕ ꯊꯨꯅ ꯐꯔꯖꯒꯦ ꯐꯖꯔꯒꯦ ꯏꯄꯥ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯌꯨꯝꯗ ꯅꯁꯥ ꯀꯜꯂꯣ ꯌꯨꯝꯗ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯍꯥꯏꯅ ꯋꯤꯁ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦꯀꯣ ꯅꯤꯡꯊꯧꯕ ꯆꯥꯁꯜꯂꯣ ꯀꯩꯅꯣ ꯅꯪ ꯄꯦꯀꯦꯠꯇꯨꯗꯤ ꯑꯆꯥꯄꯣꯠ ꯍꯣꯔꯦꯟ ꯄꯨꯕ ꯌꯥꯕ ꯈꯔꯁꯨ ꯄꯨꯈꯣꯗ ꯌꯨꯝꯗ ꯆꯥꯅꯕꯒꯤ ꯅꯣꯏꯁꯨ ꯃꯌꯥꯝ ꯄꯨꯔꯛꯏꯁꯤꯗꯤ ꯁꯤꯗ ꯃꯌꯥꯝ ꯄꯨꯔꯛꯏꯁꯤꯗꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯟꯖꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯏꯚ ꯑꯃ ꯍꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯗꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯒꯤꯚ ꯑꯋꯦ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯣ ꯒꯤꯚ ꯑꯋꯦꯗ ꯋꯤꯟꯅꯔ ꯑꯣꯏꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯒꯤꯚ ꯑꯋꯦ ꯑꯁꯤꯗ ꯁꯦꯜꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯒꯤꯐ ꯍꯦꯝꯄꯔꯒꯨꯝꯕ ꯑꯗꯨꯝ ꯐꯪꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯥꯅ ꯊꯕꯛ ꯄꯤꯖꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯁꯤꯡꯃꯩ3ꯁꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯃꯁꯨ ꯑꯣꯚꯔꯑꯣꯜ ꯑꯋꯥ-ꯑꯅꯥꯁꯤꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅ ꯂꯩꯖꯕꯅꯦ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯦꯌꯔ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯕꯀꯣ ꯂꯥꯏꯛ ꯇꯧꯕꯤꯕ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯅꯥꯕ ꯍꯪꯕꯤꯔꯛꯄ ꯑꯅꯥꯕ ꯊꯨꯅ ꯐꯕꯤꯔꯣ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯟꯒꯨꯔꯨ ꯃꯣꯏ ꯃꯌꯥꯝ ꯊꯨꯅ ꯐꯕꯤꯔꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕꯤꯅꯕ ꯍꯥꯏꯌꯦ ꯐꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯁꯦ ꯅꯤꯡꯊꯧꯕꯁꯦ ꯍꯣꯏ ꯔꯟꯖꯤꯇꯥꯁꯨ ꯂꯥꯛꯄꯤꯔꯝꯃꯦꯀꯣ ꯍꯪꯕ ꯔꯟꯖꯤꯇꯥꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯊꯕꯤꯅꯦ ꯚꯦꯖꯤꯇꯦꯕꯜ ꯃꯌꯥꯝ ꯄꯨꯕꯤꯔꯝꯕꯅꯦ ꯆꯥꯔꯒꯦ ꯀꯟꯈꯠꯂꯒꯦ
ꯅꯤꯡꯊꯧꯕ ꯕꯥꯏ ꯇꯧꯔꯣ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ ꯅꯤꯡꯊꯧꯔꯦꯝꯕ ꯅꯪꯗꯤ ꯕꯥꯏ ꯇꯧꯔꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯂꯥꯏꯚ ꯕꯥꯏ